Akashvani Imphal, R.K. Gorani na pau pajari, ahanbada maroiba pau, Rajapal Anisha Wikeka, Kokomi amadi United Naga Council Mute Kambu Unaduna, Manipur the Ain kind of Sansilakli by Mitops in Matang the Kanakre. Water Resources Mantri Awangban Yumain Heidi is on Oava Mayok Nebemiang the Maksarkana, Angamatak the Honori, Amasung. Manipur House or Isawi people message young Lagangasi Amasung Hayang, school sing Suti Tado Cray. Rajapal Anisha Wikega Coordinating Committee for Manipur Integrity Kogomi Muhut Kangbu Amadi United Naga Council UNC Muhut Kangbu Ngarang Unaduna Manipur the Ain Kana Sanksi Lagliba Mitops Matang the Kanakre Rasbaba Negi Hadr Pasero Madahai Kokomigi Coordinator Toksom Somarendro Lusingba Amadi UNC President NG Lorona Lusing Muhut Kangbu Ashina Rajapalda Memorandum Amapisin K Memorandum aduda base year Lishinga Magasama Panyakai Matu Oidana Manipurda Enarchisana Hanabagi Wafam Pali Manipurda Ain Kana Changchi Lagli by Mitops in Amaram Oiraga Raja Shida demographic imbalance or Helakpagi Matang the Su Mutkangbu Asna Rajapal the Kangan Ki Maduda Rajapal Nasu Manipurda Enarchana Nabagi the Modakopam Tobatabasing Lakot Kanihana Tazaba Piki Rajapal Nangana Youth Forum for Protection of Human Rights Kim Hirkangbu Singasu Unaki Forum Masigi Maikedi Rajapal the Memorandum Amapishin Ki Memorandum Aduda Mamang Segi Medigi Hoduna Tora Kiba Hingsa Yauba Manipur Irang Ashida Jiriba More Amadi Surasan Purdi Lanjenduna Relief Camps in the Labemui Singbu Masama Sagi Maram Dahanduna Kondalaita Hanaba Taurang Packet Pinaba Amadi Kudung Tinga Oba Pumpsing the Low Uribalo Missingi Nag Selgi Matisaba Tabuk Lokat Pinaba Yauri Loinena, Irang Manunda Turel Amati Ising Lakpam Sing the Pata Hauti Taratuna, Miam the Kudong Sada Mayon Hand Kib Adu Matang the So, Zapsana Tijin Bina Wapam Sing Pali. Rajapal Namur Kambu Aduda Sarkagi Makedi Packet Payabatabak Sing, Zapsana Pakakan Habit Hazaba Supiki. Water Resource was relief and disaster Mantri Awangban Yumain Heidi, Nimit Humni no Deptana Surapadi Miam Awaba Mayok Naribasi, Sarkana, Angamba Takta, Tengnana Bahonari. Nong asina maramoiduna Imphal turag ising pathorokpadagi isautholam phamsing Kangla Moirangkhom Kumalampak Ayang Pali Lambi Khurai amadi Imphal turelgi akoibida leirem phamsing da ngarang mantri na hakthengna na chatuna yengsinkre khongset aduda additional chief engineer flood wai Homendra Singh amdi bibagas official sing saru yaki Mantri na hai haukibaning thokaba nimiti no leptana surakpa asina raija aski mapam kharada awaba mayok nare isa wasi thingnana bagidam raja sarkana angama thakta honari masida mayamna su tengbang pibiu Manipur da tholibe isa asina awa ana nanglaba singdam mateng pangnaba pung kunmari suna mathok tawgadaba control room ama Manipur Rifles ki ahanma battalion gi banquet hall da hangdokre Raija ki Chief Secretary Dr. Binit Joshina Thokpa Chero Lamada Hai Isau Asigi Rescue Relief Amadi Rehabilitation Thabak Thoram Sing the Nintina Thabak Paika Pangamna Bagidama Control Room Asi Hangdopani Control Room Asi Raija Principal Secretary Arun Kumar Sinan Luchingduna Manipur IGP K Kabib Education Executive Director L Nanda Kumar Lonina Relief and Disaster Management Vivaki Official Singh Imphal East and the West Deputy Commissioner Singh Security Force Singh PSED Water Resources, Health and Family Welfare, Cape NPD, PWD, Amadi Power Department ke officials na yang singani. Makha the Pilba phone number sing 92335-22422 94852 80418 03852440028 Amadi 6909525 the phone taroktuna Control room asiga pau phawna ba yagani hairi Imphal jila ki oina control room ki mobile number 70853686333 da pau phaw ba yagani hairi Nong leptana churokpa sidagi torel sing ising patharak li asida awaba mayok nerbe miyam gi damak tengbang na ba Imphal jila ki oina helpline number sing hangdokle Imphal jila ki additional deputy commissioner thokpa chero lamad hai haiba number sing asida isau ga mai lainana khudaki khudong thiba thorokpa da pau piduna mateng loba yagani number sing adudi SDO Lamphel gi oina 70856489113 8974675573
SGO lamsangi 7005184718 883742240 SGO Pachoigina 96121924445 841397318 SGO Wangoigina 700535778 9383117237 Tabiriba Pawasi Akashbani Imphal dagini Manipur ke hausi ori isawi pipa masi yang laga ngasi amasung hayang school sing suti thadokre education as ke director na thokpa cherol aman hai hauki ba numit kharani asida nonglep tana chubadagi tutorial sing gi imai wangkhalak pamadi yum kai sing ising thumjin badagi thengnari ba kodong sada ba sang si yang laga school sing suti thadokhi bani Amaramda Manipur Sarkar ke Deputy Secretary General Administration Department na hauzik Manipur da khangawdana ichauk thorokpa yabagi akiba leibana ngasi public holiday lauk thokre adumainamak mausagi obe khodong thibasning ngak thokna ba hona bada mateng pangliba rescue amte relief operation tangai phadaba service singi oinadi suti oiroi hairi Manipur University campus leriba Manipur Institute of Technology gi BE amadi MTech program gi ngasi pangthokani haina toromba admission test adu matam kaktana yeithokle institute asigi principal na thokpa cherol amada hai raise aski mafam ayamada isau thorpana maram oiraga parikha asi yeithokpani All India Inter-Sai Sepak Takraw Tournament isingani kunmari Imphal Khumalambak ta leiba Sai STC Indoor Hall da ngarang hawdokre Tournament asi Sport Authority of India Northeast Regional Center na mapungoiba thaudang loduna pangthokpani tournament asi team manga gi official mapan yauna apunba athlete chamana saruk yari hayeng phawba chathagadoriba tournament asida senior men's amadi women's team amadi double event singda athoi ahen tanagani aduga junior boys amde girls ki oina regu amadi quad event singda athoi ahen tanagani hairi ngasi phongwa pause singmari pausing dam hauji waikhom Chitradhani leire Chitradhani Thagachari Gorani Sana leibakta ichau gi chaitheng koktringai amuksu ichau mayok nare iril turel mafam ahum kongba turel gi mafam ani da torban kai re haina photo ko konana banner headline tawri huyelan pauda tamthiraba lana mitei mapuroiba amasung macha singa setna khaina bangamdrabi paite ningol ama mapuroiba gi tung induna relief camp da leibara policy anchor kalam da phongli pokno famda Parliament Prime Minister Modi na mahaki warol thamkhre wangang ba hek hobadagi loiba fawba Manipur kallu haina lawrabasu PM na kari amata na chungbi tre haina ahanba lamai da phongli Sanga Express Manipuri edition da nongju gi fal senapati da ama sire ama phangdri haina ahanba lamai da phongli naharol gi thodang da sekmai parau dagi maharavita ba lambi fauna ba yakidre haina ahanba lamai da phongli Manipur News ta Manipur gi issue da Congress na politicize tawbagi apology tawgadabani haiba Parliamentary Affairs Mantri Kiren Rijiju na phongdokibo wafam ahanba lamai da phongli People's Chronicle da online da miyambu lana lamjingadaba aranba wafam kaya sandokpada UK gi professor amana thodang lawri haina anchor kalam da phongli Sanga Express English edition da Myanmar gi land Indian border da naksilakli haina ahanba lamai da phongli Hills Hornbill Express da Senapati Jila gi lofam kaya turel ising patharakpadagi thumjin kre haina phongli Ganview Mail da Manipur gi irang gi matang da Congress MP Bimol akoi jamna pikhiba Parliament speech ki video viral chatle haina phongli Tamenglong Times ta Kokomi amadi UNC gi luchingba singna governor unaduna athubada Manipur da NRC chana hanaba taksin kre haina ahan headline tawri chamda Anauba criminal law ohung gi matang da nomagi oiba legal awareness workshop ama Tamenglong College ta pangthokre haina ahan headline tawri Gorani Thagachari Chitradhani hauzik aroibada maroyo pau amuk hana Rajapal Anisha Wikega Kokomi amadi United Naga Council mihut kangbuga unaduna Manipurda ain kana changsil lagliba mitop singi matang da khana kre Water Resources Mantri awangba niyumaina haidi isauna awaba mayok na riba miyam gidamak sarkan angaba thakta honari amasung Manipur hauzik oiriba isawi phibam asi yenglaga ngasi amasung hayeng school sing suti thadokre pauloi jare